episode asida thajadaba news adubu aseng boy kraba madudi kanan thajaruni thajabada wakra wani di China di US asuk thinra mase yandra kani haibase hojik China di US normalized tokre tarif ki problem adu resolve oikre hanagi relation fajaram bodo adugum na lakre even Jinping na Donald Trump pu China da invite tokre Trump na su yakre masung chatlani maki first lady puraga kari no torise kari kem no kari politics no kanata kari thajaruni sinna se kai no ai matam da actually tarif ki war ama Donald Trump ta sandarak pase masi country ama khakpu mokoi nam ta ge honarak pani madui country du kanano tron China republic ni mokoi communist party asini China ki policy masi buni am yadav se Donald Trump da adu bu masi gargar takai narak pada tarieng de lain narak pada Donald Trump or America Ukrain madudi China bu nam thabi yaroi haiduna masina koilai leiraga China na su mokoi gi pochai mauma America da hana chatlam base masi loina thinki bani masida Donald Trump si yakidre aduna aloibada America se sat laitharak laga Jinping da direct call tawre aduga tarif si resolve torasi haidru wari sana haidi Jinping na su hairakre kaidawni haigat handana na koina so khoi gi pot ki mamal haigat han ba ai koina so haigat han ba aduna 145 faw de urabani adagi hel urabani so masi aroi bata hai thakre koi pullaga resolve tawrasi hai khre hojik resolve tawkhre makoi gi hanagi problem du leikhidre Donald Trump da hai khre na koi art material mayam ma na koi de koi loram bato maduna technology gi amadi kai kai pot sari bani madu hanna mak tharak lo haiduna Jinping na so hai khre koi pullaga thabak su se tharak no problem hojik marakta later haudana marakta problem that laihori se India ni bu haidi India gi su trillions of rupees loss oikhre stock market ta madu gi tarif du game na hojik China amadi America lunakre China amadi Pakistan lunari masig loina China amadi America yamna kanna masig loina Pakistan amadi America yamna kanna lunakre haidi Pakistan gi hojik mafom kya de loan ase America na thing that kani an khalam bani adubu hojik loina gi loina makoi na ban lokthok piraga Pakistan de loina issue to bi khre sini hojik marakta India se yam problem lei hori sini India marakta problem da tahore hai si kai gro hai matam da hojik China ga di America ga hojik problem leina dre aduna China da saraba iPhone sing se makoi company se fuktum putaro airam bani Elon Musk ki billions of dollar China da investment tawdana laikri hojik Elon Musk su haraure handak marak ase Elon Musk amadi Donald Trump ke marakta pajana ungkhatna robani sauna robani adu hojik tam farakani solve oirakani hojik su ungkhatna bagi paudi tari adubu Elon Musk ki billions of dollar China da laikri China amati karikuma America ke market tarif ase solve oiram dragati Elon Musk ki loss iPhone company ki loss America ki loss aduna makhoi country ani si ki marakta tarif ase zero oikre aduga prithibi ki mafom kya da tarif si wangduna lehaure hasuk India su maki stock market crash oire paisa loss oikre aduga tarif ti asum lehaure hojik India dagi iPhone company su thora uhairi aduna India se mai kai asida di fajana wa nam sil biram hai tare yamna problem ohaure sini hojiki mafam se mention tawdari se yo masigi photo se thumbnail amari career 247 se wase lakhs of the viewers ni aduga masina dainari madudi Trump saved Pakistan from ban Trump ki kari strategy no amasung Pakistan ki oina mafom khuding da hojik komthok alag se kari no kari plan da ki no hojik Pakistan ki loan purmak ase hojik Donald Trump ki order da ki loina ki release tawrakli ma ki oina World Bank ta ki oina IMF ta ki oina Asian Development Bank ta ki oina masi loina pithorak lasini Donald Trump na su Pakistan ki favor to rise kari kino yam kan nainari masig loina handak Donald Trump na America da changak pa yataba adugumba country kharge list out to thokre madudi America da masigi laibak sing sigi nagarik sing changlak pa yaroi haituna madda Pakistan chu yora mitmi adubu Pakistan da ki maduki ban ki wafam masi lok thokre Pakistan je hudik yamna yakre masi krom da ki China da ki pirak libe pressure rakhang de Pakistan ko ni yamna mak favor oikre Donald Trump na makoi da changba su yare loan chu phange Pakistan ki oina sur chaw na hon pui khudong chaw phangre amorom da loss oi hori se hojik India ki ni hojik loss oi se kari kino hai matam da sai mention tawkhri tuni pen mak oi draga su India se adu pu tarif ti le hori tarif si zero oi gata bani hoji zero oi hotre aduka mark ki tarif ki war aduna barabar ka India ki trillions of rupees loss oi kresini amorom da Russia with Ukraine related to wafam da ngasi di
Hindustan Times amadsu yamna kanna nainraklem madudi Putin na makhoi gi manungda attack tawkhibado bombas kya thugai kibado madugi retaliation oikhre haiduna amasung asidi ki city akoi base pungangang bari haidi drones kya missile kya thomjinduna hojik masigi mai muthat na bata angak pan Ukraine gi kanglup singa che question chendre amasung makhoi gi marwai bami sing lot na re haibigi wade yam sathiba attack ama hojik ki city da tawri ki ase capital ni Ukraine gi Russia ni use tawrki base ballistic missiles yauri adu makhoi gi arsenic missiles hojik si use tawrakte Russia makhoi gi public Ukraine da lai public sing se sidrma gi damakte yam da kanna hot na yaiba city report kya na mention tawri ngasi gi yam sathina tawgrabe attack si da mi thoina sibigi wa tade adu infrastructure awang building kya kaiba toiba amadi mai oina chakpa makhoi gi fire brigade sing ase na muthatpa yam da kanna uri Amrom the Ukraine ki site ki so hande ngasi ki anaw paw mana madi railway train ama direl ohen krebi wani masi Ukraine amati Russia ki border dane Ukraine se asikumba target taw siam kana tawi railway track ase thugai dokpa amati train accident ohen baka se masi yam kan tawi amasung ngasi su asigumba ma tawki bagi paw lai Russia amati Ukraine ki war ase sathirakli nom gi ngasi ki overnight strike ni hairi amasung hujik su yam kan ba strike chat bagi wani